hauze muk sanabagi pauda Scotland yumbu oiduna Glasgow da chathariba kulumdoi shuba Commonwealth Games lising ani kun gatarukta Manipur gi weightlifter Rishikanta Chanambam na silver medal ama Fangduna India gi medal account Hangdokkhre Commonwealth ki Lepak Humbudra Mari degi lakba Sanroi lising ahumrom na saruk yaduna chathariba games asiki ngasi mari ni chanba numita Rishikanta Chanambam na mahaki weight category kg humpugi kanglupta silver medal Fangduna India gi oina ahanba medal lobungamba Sanroi oiki Rishikanta na snatch ta kg chamakun mathoi aduga clean and jerk ta kg chamaga nifu humdoi puna kg chaniga humpu mari thangatuna ani shubha mafum kanduna silver medal ki mapu oibangam khibani Rishikanta na snatch ta kg chamakun mathoi thangat ki basina Commonwealth Games ki anover record ama sumahak na thamnam ke category asida Malaysia gi Muhammad Anik Kazdan na snatch amadi clean and jerk ta punma kg chaniga humudra humdoi thangatuna gold medal amasung Kenya gi Joshua Emboyana snatch amadi clean and jerk tapuna kg chaniga humpu thangatuna bronze medal fangauki amarom da chathariba Commonwealth Games asigi boxing masana da India gi mot siliba kg yankhai manga kanglup ki boxer Mandengbam Jadumani mahaki ahanba round of 32 gi bautayumbu Scotland gi boxer Aaron Cullenbu unanimous decision manga sinoda maitiba piduna pre-quarter final changmangam khre pre-quarter final da Mayengbam Jadumani na Pakistan gi boxer Sumama Rehman ga ngasi lamba taunaragani